ꯌꯦꯡꯕꯥꯟꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯇꯣꯜꯂꯕ ꯅꯅꯥꯏ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯊꯥꯡ ꯇꯥ ꯁꯤꯟꯅꯝ ꯁꯪꯂꯦꯟ ꯅꯝꯕꯣꯜꯒꯤ ꯁꯪꯂꯦꯟꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯡ ꯇꯥꯒꯤ ꯒꯨꯔꯨꯗꯦꯕꯁꯤꯡꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ 2013 ꯑꯥꯒꯁꯀꯤ ꯇꯥꯡ 13ꯇ ꯂꯤꯡꯈꯠꯈꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞ ꯉꯁꯤ ꯑꯥꯒꯁ ꯇꯥꯡ 3, 2018 ꯑꯁꯤꯗ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯦ꯫ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯁꯪꯂꯦꯟꯗ ꯀꯣꯚꯤꯗ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯇꯣꯜꯂꯕ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯗ ꯊꯦꯡꯅꯔꯤꯕ ꯊꯣꯛꯂꯤꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥꯕꯨ ꯐꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯇꯦꯡꯕꯥꯟ ꯃꯄꯨꯒꯤ ꯆꯨꯔꯣꯟꯗ ꯍꯟꯅ ꯄꯥꯡꯗ꯭ꯔꯕ ꯅꯅꯥꯏꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫